ꯖꯨꯂꯥꯏꯒꯤ ꯇꯥꯡ 25ꯗ ꯐꯣꯡꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎ-ꯆꯦꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯟꯒꯠꯆꯔꯒ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯄꯥꯎꯗ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯌꯥꯎꯅ ꯗ꯭ꯔꯒ ꯂꯂꯣꯟꯕ 2 ꯌꯥꯕꯥ ꯇꯦꯕ꯭ꯂꯦꯠ ꯂꯥꯈ 1ꯒ ꯀꯣꯟꯅꯅ ꯒꯨꯋꯥꯍꯥꯇꯤ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯒꯨꯋꯥꯍꯥꯇꯤ ꯄꯨꯂꯤꯁꯀꯤ ꯆꯥꯎꯅ ꯃꯥꯏꯄꯥꯛꯄ ꯑꯃ ꯑꯣꯏꯅ ꯅꯥꯔꯀꯣꯇꯤꯛꯁꯀꯤ ꯃꯥꯌꯣꯛꯇ ꯆꯠꯊꯈꯤꯕ ꯑꯆꯧꯕ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 2 ꯌꯥꯕꯥ ꯇꯦꯕ꯭ꯂꯦꯠ ꯂꯥꯈ 1ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯒꯨꯋꯥꯍꯥꯇꯤ ꯄꯨꯂꯤꯁꯀꯤ ꯖꯣꯏꯟꯠ ꯀꯃꯤꯁꯅꯔ ꯄꯥꯔꯊ ꯁꯥꯔꯥꯊꯤ ꯃꯍꯟꯇꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯕꯁꯤꯁ꯭ꯇꯥ ꯄꯨꯂꯤꯁꯅ ꯌꯥꯕꯥ ꯇꯦꯕ꯭ꯂꯦꯠ ꯂꯥꯈ 1 ꯐꯥꯒꯠꯇꯨꯅ ꯏꯟꯇꯔ-ꯁ꯭ꯇꯦꯠ ꯗ꯭ꯔꯒ ꯃꯣꯗ꯭ꯌꯨꯜ ꯑꯃ ꯊꯨꯒꯥꯏꯕ ꯉꯝꯂꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ 2 ꯑꯗꯨ ꯃꯅꯤꯄꯨꯔꯗꯒꯤꯅꯤ꯫ ꯗ꯭ꯔꯒ ꯂꯂꯣꯟꯕ 2 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯤ꯫ ꯃꯈꯣꯏ ꯂꯝ ꯀꯣꯏꯕꯒꯤ ꯃꯑꯣꯡꯗ ꯇꯥꯇꯥ ꯅꯦꯛꯁꯣꯜ ꯀꯥꯔ MN01AK7218ꯗ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯕꯦꯒꯁꯤꯡꯗ ꯄꯦꯛ ꯇꯧꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯀꯔꯅꯥꯇꯀꯥꯒꯤ ꯕꯦꯡꯒꯂꯨꯔꯨꯗ ꯌꯧꯍꯟꯅꯕ ꯍꯣꯠꯅꯔꯝꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯃꯣꯔꯦ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯌꯥꯕꯥ ꯇꯦꯕ꯭ꯂꯦꯠꯀꯤ ꯃꯃꯜ ꯑꯁꯤ ꯃꯐꯝ-ꯃꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯦꯠꯅꯕ ꯂꯩ꯫ ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯑꯁꯤꯒꯤ ꯃꯥꯔꯀꯦꯠ ꯚꯦꯂ꯭ꯌꯨ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯒ ꯃꯥꯟꯅꯗꯦ꯫ ꯕꯦꯡꯒꯂꯨꯔꯨꯒꯤ ꯑꯣꯏꯅ ꯇꯦꯕ꯭ꯂꯦꯠ ꯑꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯃꯗꯤ ꯗꯤꯃꯥꯟꯒꯤ ꯃꯈꯥ ꯄꯣꯟꯅ ꯄꯤꯁ ꯑꯃꯗ ꯂꯨꯄꯥ 2,000ꯗꯒꯤ 2,250 ꯐꯥꯎꯕ ꯌꯣꯜꯂꯤ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯁꯥꯝꯗꯁꯨ ꯇꯦꯕ꯭ꯂꯦꯠ ꯑꯁꯤꯒꯤ ꯔꯦꯠ ꯑꯁꯤ ꯈꯦꯠꯅꯩ ꯍꯥꯏꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯅꯣꯡꯖꯨ-ꯃꯤꯐꯝ ꯉꯁꯤꯗꯒꯤ ꯍꯧꯔꯒꯅꯤ꯫ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯅꯤꯁꯨꯕ ꯁꯦꯁꯟ ꯍꯌꯦꯡ ꯇꯥꯡ 25ꯒꯤ ꯑꯥꯒꯁꯠ 5 ꯐꯥꯎꯕꯗ ꯄꯨꯟꯅ ꯁꯤꯇꯤꯡ 13 ꯂꯩꯗꯨꯅ ꯆꯠꯊꯔꯒꯅꯤ꯫ ꯍꯌꯦꯡ ꯑꯍꯧꯕ ꯁꯦꯁꯟꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯗꯤ, ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯒꯤ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯒꯗꯕꯅ ꯌꯥꯎꯔꯔꯣꯏ ꯍꯥꯏꯔꯤ꯫ ꯁꯦꯁꯟ ꯑꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯇꯥꯕꯗꯒꯤ ꯍꯧꯒꯅꯤ꯫ ꯍꯌꯦꯡ ꯁꯦꯁꯟ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯀꯅꯤ꯫ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯣꯐ ꯗꯤꯃꯥꯟꯗ ꯐꯣꯔ ꯑꯦꯛꯁꯦꯁ ꯒ꯭ꯔꯥꯟꯠꯁ ꯐꯣꯔ ꯗ ꯏꯌꯔ 2017-18, ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯣꯐ ꯕꯖꯦꯠ ꯏꯁꯇꯤꯃꯦꯠꯁ 2022-23, ꯃꯣꯁꯟ ꯐꯣꯔ ꯚꯣꯠ ꯑꯣꯐ ꯑꯦꯀꯥꯎꯟꯠꯁ 2022-23, ꯒꯚꯔꯅꯔꯁ ꯑꯦꯗ꯭ꯔꯦꯁ ꯈꯟꯅ-ꯅꯩꯅꯕ ꯇꯥꯡ 16ꯇꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝ, ꯕꯖꯦꯠ ꯏꯁꯇꯤꯃꯦꯠ 2022-23 ꯈꯟꯅ-ꯅꯩꯅꯕ, ꯗꯤꯁꯀꯁꯟ ꯑꯦꯟꯗ ꯚꯣꯇꯤꯡ ꯑꯣꯟ ꯗꯤꯃꯥꯟꯗꯁ ꯐꯣꯔ ꯑꯦꯛꯁꯦꯁ ꯒ꯭ꯔꯥꯟꯠꯁ ꯐꯣꯔ 2017-18, ꯃꯅꯤꯄꯨꯔ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯁꯟ ꯅꯝꯕꯔ 3 ꯕꯤꯜ 2022 ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯁꯟ ꯅꯝꯕꯔ 5 ꯕꯤꯜ 2022 ꯄꯨꯊꯣꯛꯄ, ꯇꯥꯡ 13ꯇ ꯋꯥꯍꯪ ꯄꯥꯎꯈꯨꯝ, ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯆꯔ, ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ, ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ, ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ, ꯍꯥꯎꯁꯤꯡ ꯑꯦꯟꯗ ꯑꯔꯕꯥꯟ ꯗꯤꯚꯦꯂꯞꯃꯦꯟꯠ, ꯇꯦꯛꯁꯇꯥꯏꯜ, ꯀꯃꯔꯁ ꯑꯦꯟꯗ ꯏꯟꯗꯁꯇ꯭ꯔꯤ, ꯄꯕ꯭ꯂꯤꯛ ꯍꯦꯜꯊ, ꯏꯟꯖꯤꯅꯤꯌꯔꯤꯡ ꯑꯃꯁꯨꯡ ꯑꯦꯖꯨꯀꯦꯁꯟꯒꯤ ꯗꯤꯃꯥꯟꯗꯁ ꯐꯣꯔ ꯒ꯭ꯔꯥꯟꯠꯁꯤꯡ ꯈꯟꯅ-ꯅꯩꯅꯕ, ꯃꯅꯤꯄꯨꯔ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯁꯟ ꯅꯝꯕꯔ 3 ꯕꯤꯜ 2022 ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯁꯟ ꯅꯝꯕꯔ 5 ꯕꯤꯜ 2022 ꯈꯟꯅꯗꯨꯅ ꯄꯥꯁ ꯇꯧꯕ, ꯑꯃꯗꯤ ꯃꯣꯁꯟ ꯐꯣꯔ ꯏꯂꯦꯛꯁꯟ 3 ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯝꯄꯤꯇꯤꯁꯟ, ꯇꯥꯡ 19ꯗꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝ, ꯇ꯭ꯔꯥꯟꯁꯄꯣꯔꯠ, ꯄꯕ꯭ꯂꯤꯛ ꯋꯥꯔꯛ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟꯗ ꯄꯕ꯭ꯂꯤꯁꯤꯇꯤ ꯀꯣꯔꯄꯣꯔꯦꯁꯟ, ꯁ꯭ꯇꯦꯁꯅꯔꯤ ꯑꯦꯟꯗ ꯄ꯭ꯔꯤꯟꯇꯤꯡ, ꯐꯤꯁꯔꯤꯖ, ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯤꯃꯥꯟꯗꯁ ꯐꯣꯔ ꯒ꯭ꯔꯥꯟꯠꯀꯤ ꯗꯤꯁꯀꯁꯟ ꯑꯦꯟꯗ ꯚꯣꯇꯤꯡ, ꯇꯥꯡ 19ꯗ ꯋꯥꯍꯪ ꯄꯥꯎꯈꯨꯝ, ꯃꯦꯗꯤꯀꯦꯜ, ꯍꯦꯜꯊ ꯑꯦꯟꯗ ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯁꯔꯚꯤꯁꯦꯁ, ꯂꯦꯕꯔ ꯑꯦꯟड ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ, ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯍꯤꯜꯁ ꯗꯤꯚꯦꯂꯞꯃꯦꯟꯠ, ꯑꯦꯗꯤꯁꯅꯦꯜ ꯍꯁꯕꯦꯟꯗꯔꯤ, ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤ ꯑꯦꯟꯗ ꯚꯦꯇꯤꯅꯔꯤ, ꯏꯟꯀ꯭ꯂꯨꯗꯤꯡ ꯗꯥꯏꯔꯤ ꯐꯥꯔꯃꯤꯡ, ꯑꯃꯗꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟꯗ ꯐꯣꯔꯦꯁꯠꯀꯤ ꯃꯇꯥꯡꯗ ꯗꯤꯁꯀꯁꯟ ꯑꯦꯟꯗ ꯚꯣꯇꯤꯡ ꯑꯣꯟ ꯗꯤꯃꯥꯟꯗꯁ ꯐꯣꯔ ꯒ꯭ꯔꯥꯟꯠ 2022-23, ꯇꯥꯡ 30ꯗ ꯋꯥꯍꯪ ꯄꯥꯎꯈꯨꯝ, ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯦꯟꯗ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ, ꯄꯥꯋꯔ, ꯌꯨꯊ ꯑꯦꯐꯤꯌꯔꯁ ꯑꯦꯟꯗ ꯁ꯭ꯄꯣꯔꯠꯁ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯁ꯭ꯇꯦꯠ ꯑꯦꯀꯥꯗꯦꯃꯤ ꯑꯣꯐ ꯇ꯭ꯔꯦꯅꯤꯡ, ꯃꯥꯏꯅꯣꯔꯤꯇꯤ ꯑꯦꯟꯗ ꯑꯗꯔꯁ ꯕꯦꯛꯌꯥꯔꯗ ꯀ꯭ꯂꯥꯁꯦꯁ ꯑꯦꯟꯗ ꯁꯦꯗ꯭ꯌꯨꯜ ꯀꯥꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯤꯃꯥꯟꯗꯁꯤꯡ ꯈꯟꯅ-ꯅꯩꯅꯕ, ꯇꯥꯡ 31 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯁꯦꯁꯟ ꯂꯩꯔꯔꯣꯏ꯫ ꯑꯥꯒꯁꯠ ꯇꯥꯡ 1ꯒꯤ ꯁꯦꯁꯟꯗ ꯋꯥꯍꯪ ꯄꯥꯎꯈꯨꯝ, ꯄꯨꯂꯤꯁ, ꯚꯤꯖꯤꯂꯦꯟꯁ ꯑꯦꯟꯗ ꯑꯦꯟꯇꯤ-ꯀꯔꯞꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯐꯥꯌꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯟꯗ ꯀꯟꯇ꯭ꯔꯣꯜ, ꯖꯦꯜꯁ, ꯍꯣꯝ ꯒꯥꯔꯗꯁ, ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ, ꯔꯤꯂꯤꯐ ꯑꯦꯟꯗ ꯗꯤꯖꯥꯁꯇꯔ ꯗꯤꯃꯥꯟꯗꯁꯤꯡ ꯈꯟꯅꯕ, ꯇꯥꯡ 2ꯗ ꯋꯥꯍꯪ ꯄꯥꯎꯈꯨꯝ, ꯂꯦꯟꯗ ꯔꯦꯚꯤꯅ꯭ꯌꯨ, ꯁ꯭ꯇꯥꯝꯞ ꯑꯦꯟꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯦꯟꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ, ꯐꯥꯏꯅꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯁ꯭ꯇꯦꯠ ꯑꯦꯛꯁꯥꯏꯖ, ꯁꯦꯜꯁ ꯇꯦꯛꯁ, ꯑꯗꯔ ꯇꯦꯛꯁ, ꯗ꯭ꯌꯨꯇꯤ ꯑꯣꯟ ꯀꯃꯣꯗꯤꯇꯤꯖ ꯑꯦꯟꯗ ꯁꯔꯚꯤꯁꯦꯁ, ꯑꯥꯔꯠ ꯑꯦꯟꯗ ꯀꯜꯆꯔꯒꯤ ꯗꯤꯃꯥꯟꯗꯁꯤꯡ ꯈꯟꯅ-ꯅꯩꯅꯕ, ꯇꯥꯡ 3ꯗ ꯋꯥꯍꯪ ꯄꯥꯎꯈꯨꯝ, ꯑꯦꯖꯨꯀꯦꯁꯟ, ꯀꯟꯖꯨꯃꯔ ꯑꯦꯐꯤꯌꯔꯁ, ꯐꯨꯗ ꯑꯦꯟꯗ ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ, ꯄꯟꯆꯥꯌꯠ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯠ,
horticulture and soil conservation, science and technology amadi economic and statistics ki demand sing khanaba. Tang mari da wahong pakhum agriculture administration of justice, planning, minor irrigation, sericulture, tourism, information technology ki demand sing ki matang da khanaba amadi tang manga aroiba session numit ta wahong pakhum Manipur abbreviation number 4 bill 2022 puthokpa amasung bill adu khanaduna pass tawbani handaki session asida thangja numita sitting thamle. Atopa pau amada matam chana thabak loisindaba contractor sing mathang thabaki tender thadaba yahalaroi wai khemchan matam chana thabak loisindaba contractor sing ahum suba phase ki tender thadaba yahalaroi haina Manipur lenga ki mahut minister yumnam khemchana phongdokre. Ngasi Kumbi Municipal Council amadi Grand Panchayat ki tongan mafam singda paikhaliba development work sing yengsin khongchat ka mari leinana Minister Y Khemchana hai Kumbi AC da sothana leiriba asi haukiba tam da AC asi ki MLA na sahi ani rom disqualify oikiba duna oigani sothariba sing asi menkhanabagi daba ngasi hakthengna laktuni yengsinbani state ama chawkhatpa haibasi AC khudimak chawkhatlaba matam adubata da oigadoribani AC asi ki lambi sing asi PMJAY scheme da hapchinba yabra haina pau phaunare loinana hojik ithai da sagaliba rally Belly Bridge asi lakadoriba September 22 fawgi manungda loisinaba thabak suriba engineer singda khangankre. Belly Bridge asi center gi senthang makhada sabani chakot thorangi thabak suriba contractor singna matam chana thabak loisindrabadi ahum suba phase ki lakadoriba thabak sing sinararoi masigi matangda official oiba yathang ama thonaba thorang tore tabadagi contractor singsu thabak sing yamna khumang chawsinna sunari haina khali. Minister na makata na hai Kumbi AC gi oina khwaidagi chawrba kaithel Kumbi Municipal Council gi mini makhada leiriba asi senggot saganaba amadi mari leinaba department gi makok thongba singda kari karamba program da hapa yabage haibudu yenglaga semganaba honaragani loinana kaithel phamliba sing amasung lagliba miyam gi khanduna matamga chunaba washroom amasu sanaba honaragdi ngasigi khongchat aduda thanga AC gi MLA oiriba MSPDCL की चेयरमैन तोंगब्रम रविंद्रो कुंभी AC की MLA सनसम प्रेमचंद्र BJP कुंभी मंडल की प्रेसिडेंट S अंगो सना मंडल की थौपुबा सिंह लोइनना कुंभी म्युनिसिपल काउंसिल की EO केयरटेकर काउंसिलर सिंह प्रधान उप प्रधान सिंह बसरुक याखी. अतोपा पाव अमदा अंगांग अहुम मांगखिबगी पाव अमतंग हापचगे मधुदी सिदा उरिबा अंगांग अहुम असि कनागुमना थेंगनबिबा तारबदी पाव पिबिरु हाइरगली डेट 21 July की दांग कुनमाथोई 2022 की अयुक पुंग मंगागा मिनिट 30 अदुवाइदा थोखिबदगी मफम मरांग खंगदना लेरे मखोय अहुमक अंद्रोदगिनि हाइरे कनागुंबना थेंगनबिरबदी मखादा पिजिरिबा नंबर सिदा कांटेक्ट तौबिरो पाव पिबिरो हाइरगली अदुगा शेयर तौबियुसु हाइरगली मखोयना पिरगलिबा कांटेक्ट नंबर सिंग अदुदी अहानबदा 7005809954 अनिसुबदा 7005507781 अदुगा अहुम सुबदा 6009649636 अदुगा मरी सुबदा 7308564692 कनागुमना थेंगनबिरबदी पिजरिबा नंबर सिंग असिदा पाव पिबियु हाइजरी. अतोपा पाव अमदा हौखिबा पुंग कुनमरीदा मी मौद्रा पॉजिटिव ओइकी अमा लैखिदे हौखिबा पुंग कुनमरी हाइबदी ngara nungthil pung ani dagi ngasi nungthil pung ani phawada tongan ba COVID-19 testing center singda mi 494 test tawbada मौद्रा नुपा 108 अमसुंग नुपी 13 पॉजिटिव ओइरखिबगा लोइनना स्टेट असिदा COVID-19 पॉजिटिव ओइबा मिगी मसिंग पुन्ना लाख अमगा लिसिंग 39 गा चौवा गा यांखै निपान सुक्रे हौखिबा पुंग कुनमरीदा पॉजिटिव ओइबगी चांग चादा 13.9 ने नौना पॉजिटिव ओइगिबा सिंग अदु इम्फाल ईस्ट डिस्ट्रिक्ट की 39 इम्फाल वेस्ट डिस्ट्रिक्ट की 9 चुचानपुर डिस्ट्रिक्ट की 9 बिष्णुपुर डिस्ट्रिक्ट की 8 थौबाल डिस्ट्रिक्ट की 4 चांदेल जिरीबाम सेनापति अमसुंग उरखुल डिस्ट्रिक्ट की अनि अमदी कक्सिंग अमसुंग कांगपोपी डिस्ट्रिक्ट की अमममने हौखिबा पुंग कुनमरीदा कोविड पॉजिटिव ओइबी नुपी अमा लैखिदे महाक इम्फाल ईस्ट डिस्ट्रिक्टनी COVID-19 कमन कंट्रोल रूम की पाव मतुंग इना नुपी अदु मसादा अता एनाबा सिंग लैबनी वैक्सीन दि अनि सुबा डोज फाव कापख्रे हारे हौखिबा पुंग कुनमरीदा लैखिदबी नुपी अदु थारगा स्टेट असिदा COVID-19 की लाइचत्ता लैखिदबा मिगी मसिंग पुन्ना लिसिंग अनिगा चामगा कुनमंगा सुख्रे. अतोपा पाव अमदा लैंडस्लाइड चेंथखिबा मी फंगदबा अहुम खक्तमा ngaire मखुआम लैंडस्लाइड चेंथखिबा मी 118 की मनुंगदा 103 फंखिबगा
ꯐꯪꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤ ꯊꯤꯕꯒꯤ ꯊꯕꯛ ꯂꯦꯞꯈ꯭ꯔꯕ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕꯗ ꯉꯔꯥꯡ ꯃꯤ 2ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯈꯔ ꯐꯪꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯃꯤ 83ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯤ 3ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯒꯗꯕꯇ ꯉꯥꯏꯔꯦ꯫ ꯂꯦꯟꯁ꯭ꯂꯥꯏꯗ ꯑꯁꯤꯗ ꯆꯦꯟꯊꯈꯤꯕ ꯃꯤ ꯊꯤꯕꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯅ ꯁꯤ.ꯑꯦꯝ.ꯑꯦꯟ ꯕꯤꯔꯦꯟꯅ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯗ ꯂꯥꯎꯊꯣꯛꯈꯤ꯫ ꯁꯤ.ꯑꯦꯝꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯊꯔꯝꯈꯤꯕ ꯖꯣꯏꯟꯠ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯂꯦꯞꯈꯤ, ꯑꯗꯨꯕꯨ ꯔꯦꯜꯋꯦ ꯀꯝꯄꯅꯤꯅ ꯃꯈꯣꯏꯒꯤ ꯃꯦꯆꯤꯅꯔꯤ ꯑꯃꯁꯨꯡ ꯀꯟꯁꯇ꯭ꯔꯛꯁꯟ ꯃꯦꯇꯤꯔꯤꯌꯦꯜꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯊꯤꯕꯒꯤ ꯊꯕꯛꯇꯤ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤ꯫ ꯆꯠꯊꯔꯨꯈꯤꯕ ꯖꯣꯏꯟꯠ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯂꯦꯞꯈꯤꯕ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡ ꯉꯔꯥꯡ ꯔꯦꯜꯋꯦ ꯀꯝꯄꯅꯤꯅ ꯃꯈꯣꯏꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯃꯦꯇꯤꯔꯤꯌꯦꯜ ꯑꯃꯁꯨꯡ ꯃꯦꯆꯤꯅꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯈꯨꯟꯖꯥ 4ꯒꯤ ꯃꯅꯨꯡꯗ ꯈꯨꯟꯖꯥ 2ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯁꯔꯨꯛ ꯈꯔ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯤꯕ ꯈꯪꯗꯅ ꯂꯥꯛꯈꯤꯕ ꯃꯣꯈ꯭ꯋꯥꯝ ꯃꯔꯥꯡꯆꯤꯡ ꯄꯥꯔꯠ 4ꯗꯒꯤ ꯆꯨꯟꯊꯨꯏꯂꯤꯌꯨ ꯒꯣꯟꯗꯥꯟꯃꯩ ꯆꯍꯤ 19 ꯃꯄꯨꯔꯣꯏꯕ ꯀꯕꯥꯃꯥꯏ ꯒꯣꯟꯗꯥꯏꯃꯩ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯖꯤ ꯌꯥꯟꯊꯥꯎꯂꯤꯌꯣ ꯒꯣꯟꯗꯥꯏꯃꯩ ꯆꯍꯤ 2ꯒꯤꯅꯤ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯦꯟꯁ꯭ꯂꯥꯏꯗ ꯑꯁꯤꯗ ꯆꯦꯟꯊꯈꯤꯕ ꯆꯨꯟꯊꯨꯏꯂꯤꯌꯨ ꯒꯣꯟꯗꯥꯏꯃꯩꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯖꯤꯌꯥꯟꯊꯥꯎꯂꯤꯌꯨꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯀꯕꯥꯃꯥꯏ ꯒꯣꯟꯗꯥꯃꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯤ ꯐꯪꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯂꯦꯟꯁ꯭ꯂꯥꯏꯗ ꯑꯁꯤꯅ ꯆꯦꯟꯊꯈꯤꯕ ꯈꯨꯟꯖꯥ 5ꯒꯤ ꯃꯅꯨꯡꯗ ꯊꯥꯏꯁꯤꯂꯤꯌꯨ ꯒꯣꯟꯗꯥꯟꯃꯩ ꯀꯧꯕꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯥ ꯑꯁꯤꯒꯤ 18ꯇ ꯐꯪꯕ ꯉꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯏꯟꯠ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 10ꯗꯒꯤ ꯂꯦꯞꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯪꯗꯅ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯀꯕꯥꯝꯒꯥꯏ ꯒꯣꯟꯗꯥꯟꯕꯩ ꯑꯃꯁꯨꯡ ꯆꯦꯟꯊꯨꯏꯂꯤꯌꯨ ꯒꯣꯟꯗꯥꯏꯃꯩꯅꯤ, ꯑꯗꯨꯒ ꯇꯤ.ꯑꯦ.ꯒꯤ ꯄ꯭ꯔꯤꯌꯥꯝ ꯗꯠꯇꯥ ꯀꯧꯕ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯗꯅ ꯂꯩꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯃꯥꯡ ꯊꯥꯒꯤ 19 ꯑꯃꯁꯨꯡ 30ꯒ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯂꯥꯏꯕꯛ ꯊꯤꯕ ꯂꯦꯟꯁ꯭ꯂꯥꯏꯗ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯄꯨꯟꯅ ꯃꯤ 84 ꯆꯦꯟꯊꯈꯤ, ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ 15ꯗꯤ ꯍꯤꯡꯅ ꯐꯪꯕ ꯉꯝꯈꯤ꯫ ꯐꯪꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤꯡ ꯐꯪꯅꯕꯒꯤ ꯖꯣꯏꯟꯠ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤ꯫ ꯂꯣꯏꯅꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯄꯨꯟꯅ ꯃꯤ 53 ꯐꯪꯂꯒ ꯃꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ 5 ꯐꯪꯗꯅ ꯖꯣꯏꯟꯠ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯨꯞ (ꯀꯦ.ꯀꯦ.ꯑꯦꯜ) ꯃꯅꯤꯄꯨꯔꯅ ꯊꯥꯗꯣꯔꯛꯄ ꯄꯥꯎ ꯑꯃꯈꯛ ꯃꯌꯥꯝꯗ ꯇꯝꯖꯒꯦ, ꯃꯗꯨꯗꯤ ꯍꯧꯈꯤꯕ ꯃꯦ ꯊꯥꯗ ꯂꯥꯡꯒꯣꯜ ꯅꯤꯡꯊꯧ ꯂꯥꯏ ꯍꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯕ ꯃꯥꯟꯕ ꯚꯤꯗꯤꯑꯣ ꯑꯃ ꯐꯦꯁꯕꯨꯛ, ꯌꯨꯇ꯭ꯌꯨꯕꯇ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯒ ꯂꯣꯏꯅꯅ ꯀꯦ.ꯀꯦ.ꯑꯦꯜꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯆꯠꯅꯗꯕ, ꯌꯥꯝꯅ ꯃꯊꯣꯡ ꯍꯨꯛꯇꯕ, ꯃꯤꯇꯩ ꯈꯨꯟꯅꯥꯏꯕꯨ ꯃꯥꯡꯊꯣꯛꯄ ꯌꯥꯕ ꯑꯃꯗꯤ ꯂꯤꯛꯂꯝꯗ ꯁꯣꯛꯄ ꯌꯥꯕ ꯚꯤꯗꯤꯑꯣ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯤꯡꯖꯤꯜꯂꯦ꯫ ꯃꯁꯤꯕꯨ ꯅꯝꯕꯗ ꯆꯦꯟꯅꯔꯤꯕ ꯂꯥꯡꯒꯣꯜ ꯅꯤꯡꯊꯧ ꯂꯥꯏ ꯀꯝꯃꯤꯇꯤ ꯑꯃꯗꯤ ꯀꯝꯃꯤꯇꯤ ꯑꯗꯨꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯟꯇꯤꯀꯨꯃꯥꯔ ꯑꯃꯗꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯇꯟ ꯑꯃꯁꯨꯡ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯐꯥꯒꯤꯔꯣꯏ ꯍꯦꯞꯄꯤꯔꯥꯖꯦꯟ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕꯔ ꯅꯥꯎꯕꯃꯩ ꯕꯦꯔꯣꯜ ꯑꯃꯁꯨꯡ ꯃꯗꯨꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕꯤ ꯑꯥꯔꯇꯤꯁ ꯄꯨꯝꯅꯃꯛ ꯀꯦ.ꯀꯦ.ꯑꯦꯜꯒ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯊꯤꯡꯕ ꯑꯁꯤ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗ ꯁꯤꯅꯦꯃꯥ, ꯗ꯭ꯔꯃꯥ, ꯀꯣꯃꯦꯗꯤ, ꯐꯦꯁꯕꯨꯛ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯁꯤꯅꯆꯤꯡꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯔꯣꯏ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯊꯧꯁꯥꯗꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯔꯝꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯄ ꯑꯐ-ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯗꯥꯏꯇ ꯂꯧꯖꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯥꯏꯖꯔꯤꯕ ꯔꯣꯃꯦꯁ ꯅꯤꯡꯊꯧꯖꯝ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯔꯣꯏꯕ ꯄꯥꯎꯗ ꯁꯥꯟꯅ-ꯈꯣꯠꯅꯕꯒꯤ ꯄꯥꯎ ꯑꯃꯇꯪ ꯍꯥꯞꯆꯒꯦ, ꯃꯗꯨꯗꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯐꯦꯟꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯥꯏꯌꯦꯜ ꯁꯦꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯅꯤꯄꯨꯔ ꯑꯣꯂꯤꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯥꯒꯁꯠ 13ꯇꯒꯤ 30 ꯐꯥꯎꯕ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁ꯭ꯇꯦꯠ ꯒꯦꯝꯁ 2022ꯗ ꯁꯔꯨꯛ ꯌꯥꯅꯕ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯦꯟꯁꯤꯡ ꯇꯤꯝ ꯁꯦꯝꯅꯅꯕꯒꯤ ꯇ꯭ꯔꯥꯏꯌꯦꯜ ꯁꯦꯂꯦꯛꯁꯟ ꯊꯥ ꯑꯁꯤꯒꯤ 13ꯀꯤ ꯑꯌꯨꯛ ꯄꯨꯡ 8ꯇ ꯈꯨꯃꯟ ꯂꯝꯄꯥꯛ ꯐꯦꯟꯁꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯇ꯭ꯔꯥꯏꯌꯦꯜ ꯁꯦꯂꯦꯛꯁꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯤꯡꯕ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯦꯟꯁꯔꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯥꯙꯥꯔ ꯀꯥꯔꯗꯀ ꯂꯣꯏꯅꯅ ꯇ꯭ꯔꯥꯏꯌꯦꯜꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯒꯅꯤ꯫ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯐꯦꯟꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯗꯒꯤ ꯈꯪꯂꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯩꯅ ꯄꯥꯊꯣꯛꯆꯕꯗ ꯁꯣꯏꯈꯤꯕ, ꯂꯥꯟꯈꯤꯕ, ꯂꯠꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫